Houkhiba Pung Kunmari Asida State Asigi Oina Meeoi Tare Dengue positive Oiduna Apunba case listing ahunga chahunga nimpumathoi Sukhre haina Directorate of Health Services na thadorakpa report amana khangalakli report asigi matung inna Houkhiba Pung Kunmari Asida hengalakiba dengue positive case taret adu Imphal West District ta manga amadi Imphal East ta anini amaromda ngasi fawbada Imphal West na dengue positive case lising aniga chahunga kontranithoi thengaduna khwaidiki positive oiba district oiri hairi masigi matung tarakpada Imphal East Chatukatra Humdoi, Bisnupurda Marifutara Humdoi, Senapatida Humpumathoi, Ukrulda Nimpu, Kangpokpida Mari, Thobalda Humputra Mari, Kaksingda Nimpu Humdoi, Kamjongda Mapal, Sandelda Kunmanga, Tamelongda Kunmathoi, Churasampuda Mari, Noneda Taret Amadi Technopolda Taratarukni, Adumakpu Hairiba Laina Asi, Jiribam Amadi Festival District Day, Ngasi Fawbada Amata Tengadri Hairi.